ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯡꯂꯪ ꯂꯪꯅ ꯉꯥꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯈꯨꯝꯖꯤꯜꯂꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒꯗꯤ ꯃꯉꯥꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯀꯔꯤꯅꯣ? ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯄꯥꯗꯕꯤꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯨꯕꯒꯤꯔ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯇꯣꯝꯇ ꯈꯨꯝꯖꯤꯟꯈ꯭ꯔꯤꯕꯁꯤꯕꯣ? ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯑꯃꯠꯇ ꯏꯔꯝꯗ꯭ꯔꯦ꯫ ꯃꯁꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯒꯦ ꯍꯥꯏꯗꯕꯒꯤ ꯃꯍꯨꯠꯇ ꯃꯣꯟꯗ꯭ꯔꯪ ꯆꯥꯗꯨꯅ ꯅꯥꯇ꯭ꯔꯪ ꯆꯠꯇꯨꯅ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇꯦ, ꯑꯍꯤꯡꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯁꯂꯥꯏ ꯈꯣꯝꯕ ꯍꯧꯖꯤꯛꯈꯛꯇ ꯈꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯗꯨꯅ, "ꯍꯦ ꯂꯥꯏꯔꯤꯛ, ꯑꯩꯅ ꯅꯍꯥꯛꯄꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯄꯥꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯁꯤꯒꯨꯝꯅ ꯅꯪꯕꯨ ꯂꯥꯏꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯁꯦ ꯇꯧꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯔꯨꯝꯖꯕꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯁꯨ ꯌꯦꯛꯂꯝꯂꯤ꯫ ꯃꯊꯪ ꯑꯁꯨꯝ ꯍꯥꯡꯇꯣꯔꯛꯄꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯥꯃꯤꯂꯥꯏ ꯍꯥꯏꯗꯨꯅ ꯀꯧꯔꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯈꯥꯗ ꯏꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡ ꯃꯗꯨꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯝꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ, ꯀꯔꯝꯕ ꯃꯇꯝꯗ ꯀꯧꯒꯗꯕ, ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯟꯒꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯑꯣꯟꯗꯨꯅ ꯇꯥꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯉꯍꯥꯟꯗꯒꯤ ꯃꯥꯅ ꯊꯤꯔꯛꯂꯤꯕꯁꯤꯗꯤ ꯁꯤꯗ ꯌꯥꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯁꯥ ꯑꯣꯟꯅꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯣꯟꯅꯅꯕꯒꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯝꯗꯧꯅ ꯁꯥ ꯑꯗꯣ ꯑꯣꯜꯂ ꯃꯇꯝꯗ ꯀꯔꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯀꯔꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ, ꯑꯃꯗꯤ ꯃꯗꯣ ꯀꯔꯝꯅ ꯑꯃꯨꯛ ꯃꯤꯗꯣ ꯑꯣꯟꯊꯣꯛꯀꯅꯤ, ꯑꯃꯗꯤ ꯆꯠꯅ ꯀꯥꯡꯂꯣꯟꯅ ꯀꯔꯤꯅꯣ, ꯃꯤ ꯑꯣꯜꯂ ꯃꯇꯨꯡꯗꯅ ꯀꯔꯤ ꯆꯤꯟꯖꯥꯛ ꯆꯥꯕ, ꯁꯥ ꯑꯣꯜꯂꯤꯉꯩꯗꯅ ꯀꯔꯤ ꯆꯤꯟꯖꯥꯛ ꯆꯥꯕ, ꯑꯗꯨꯒ ꯇꯧꯔꯣꯏꯗꯕ ꯑꯃꯗꯤ ꯇꯧꯒꯗꯕꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯁꯨꯒꯥꯏꯅ ꯏꯗꯨꯅ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯝꯁꯤꯡ ꯑꯁꯤ ꯍꯦꯛ ꯀꯥꯏꯅ ꯆꯠꯂꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤꯉꯣꯟꯗ ꯍꯟꯖꯤꯟꯕ ꯉꯝꯗꯕ, ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯁꯥ ꯑꯃ ꯑꯣꯜꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕꯒꯤ ꯃꯒꯨꯟꯀꯌꯥ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯁꯂꯥꯏ ꯈꯣꯝꯕꯅ ꯄꯥꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯌꯦꯛꯁꯤꯡꯗꯨ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯈꯪꯂꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯄꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯎꯄꯨ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯟꯖꯤꯟ ꯄꯥꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯤ꯫ ꯁꯂꯥꯏ ꯈꯣꯝꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯅꯥ ꯂꯥꯏꯌꯦꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯁꯂꯥꯏ ꯈꯣꯝꯕꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯑꯊꯣꯏ ꯀꯥꯕ ꯅꯥꯄꯜ ꯀꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯌꯦꯡꯕꯗꯣ ꯀꯌꯥ ꯊꯣꯏꯅ ꯂꯥꯛꯅꯗꯦ꯫ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯜꯂꯕ ꯃꯇꯝ ꯈꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯩ꯫ ꯁꯂꯥꯏ ꯈꯣꯝꯕ ꯃꯍꯥꯛꯅ ꯁꯥ ꯑꯣꯟꯕ ꯉꯝꯕꯒꯤ ꯂꯩꯋꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕꯗ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯅꯤꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃ ꯄꯔꯞ ꯂꯥꯛꯇꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯖꯕꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯧꯔꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯃꯨꯛ ꯅꯥꯈꯤꯗꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯅꯥꯔꯛꯂꯦ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯕꯤꯔꯨꯁꯤ꯫
ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡꯅꯁꯨ ꯌꯦꯡꯕꯗ ꯉꯝꯃꯔꯣꯏ ꯈꯨꯠ ꯊꯥꯔꯦ ꯑꯣꯖꯥꯒ ꯇꯥꯟꯅꯕꯤꯔꯨ ꯆꯣꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯏꯕꯨꯡꯉꯣꯒꯤ ꯅꯥꯀꯜ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣ ꯑꯇꯣꯞꯄ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯌꯦꯡꯉꯨꯔꯦ ꯍꯥꯏꯕ ꯑꯍꯣꯏ ꯑꯃꯠꯇꯅ ꯀꯟꯕꯤꯕ ꯉꯝꯗ꯭ꯔꯦ ꯑꯅꯥꯕꯗꯨꯅ ꯗꯥꯛꯇꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯥꯀꯜ ꯂꯥꯛꯂꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯀꯔꯤ ꯀꯥꯟꯗꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯔꯤꯕ ꯃꯥꯏꯕ ꯁꯣꯅꯥꯎꯁꯤꯡꯁꯤꯅ ꯉꯝꯂꯔꯣꯏꯗꯕ ꯑꯅꯥꯕꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯉꯝꯕ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠ ꯇꯥꯅꯅꯕ ꯑꯅꯥꯕꯗꯨꯅ ꯁꯣꯝꯗ ꯗꯥꯛꯇꯔ ꯌꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯂꯥꯛꯂꯤ ꯑꯩꯅ ꯂꯥꯌꯦꯡꯕꯗ ꯐꯔꯀꯥꯟꯗꯅ ꯃꯈꯣꯏꯅ ꯃꯅꯥ ꯂꯧꯗꯅ ꯑꯩꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈ꯭ꯔꯤꯕꯅꯤꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯁꯟꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯃꯅꯥ ꯂꯧꯕꯒꯤ ꯊꯕꯛꯁꯤ ꯑꯩ ꯇꯧꯗꯦ ꯑꯗꯨꯅꯅꯦ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯅꯥꯏ ꯍꯥꯏꯔꯤꯕꯗꯨ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯌꯦꯡꯉꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨ ꯑꯩꯗꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯣ ꯁꯥꯎꯅꯤꯡꯕꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯅꯣꯟꯖꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯑꯁꯤꯗ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯅꯪꯒꯤꯁꯨ ꯅꯌꯥꯝꯕꯅꯤ ꯅꯅꯥꯎꯅꯤ ꯈꯟꯗꯣꯛꯂꯒ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯉꯥꯛꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯃꯥ ꯁꯣꯏꯗꯅ ꯂꯥꯟꯈ꯭ꯔꯒꯅꯤ ꯑꯩꯒꯤꯗꯤ ꯅꯇꯣꯝꯇꯅꯤ ꯌꯥꯎꯖꯔꯤꯕ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯥꯗꯨ ꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯂꯣ ꯑꯗꯨꯗꯨꯒ ꯌꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯀꯗꯥꯏꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤꯅꯦ ꯍꯧꯒꯠ ꯀꯥꯈꯠꯇꯅ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅꯦꯍꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯖꯥ ꯑꯃ ꯇꯧꯔꯒ ꯆꯠꯄ ꯇꯥꯔꯤ ꯄꯨꯖꯥ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯄꯨꯖꯥꯅ ꯇꯧꯒꯗꯕꯗꯨ ꯁꯦꯟꯅ ꯀꯌꯥꯝ ꯆꯪꯕ ꯑꯁꯨꯝꯅ ꯍꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁꯂꯥꯏ ꯈꯣꯝꯕꯁꯦ ꯁꯦꯟꯗ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯁꯦꯟ ꯊꯨꯝ ꯀꯌా ꯆꯪꯗꯣꯏ ꯍꯩꯀꯠ ꯂꯩꯀꯠ ꯈꯔ ꯇꯝꯂꯒ ꯂꯣꯏꯔꯦ ꯇꯧꯒꯗꯕꯨ ꯋꯥꯅ ꯁꯒꯥꯏ ꯁꯥꯔꯒ ꯑꯩꯕꯨ ꯊꯥꯡꯗꯨꯅ ꯄꯨꯒꯗꯕꯅꯤ ꯍꯦꯔ ꯏꯕꯨꯡꯉꯣ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯈꯔꯁꯨ ꯆꯥꯎꯊꯣꯛꯂꯕ ꯃꯥꯜꯂꯦꯗ ꯑꯃꯥꯏꯕ ꯀꯅꯥꯕꯨ ꯗꯣꯂꯥꯏ ꯊꯪꯉꯒ ꯀꯣꯟꯅꯒꯦ ꯑꯣ ꯐꯔꯦ ꯗꯥꯗꯥ ꯍꯟꯕꯤꯔꯣ ꯌꯨꯝꯗ ꯅꯆꯥꯗꯨꯅ ꯈꯞ ꯆꯤꯡꯉꯒ ꯁꯤꯕꯗꯣ ꯉꯥꯏꯕꯤꯔꯨꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏ ꯈꯣꯝꯕ ꯏꯃꯨꯡꯗ ꯃꯐꯤ ꯀꯟꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯁꯥꯎꯒꯅꯨ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒꯦ ꯋꯥꯅ ꯁꯒꯥꯏ ꯁꯥꯔꯒ ꯅꯪꯕు ꯊꯥꯡꯉꯨ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯊꯥꯡꯂꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯁꯤꯗꯤ ꯀꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯄꯨꯖꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯩꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯩꯈꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩ ꯏꯅꯥ ꯈꯨꯟꯗꯕ ꯌꯥꯗꯕꯅꯤ ꯅꯤꯡꯊꯧꯒꯨꯝꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡꯁꯨ ꯑꯩꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯨꯜ ꯑꯁꯤꯃ ꯃꯊꯪꯒꯤ ꯈꯨꯜ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯅꯝꯊꯔꯒ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯕꯛ ꯑꯃ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯀꯤꯗꯕ ꯇꯥꯏ ꯆꯤꯡꯗꯣꯟ ꯌꯧꯅ ꯀꯥꯒꯦ ꯍꯥꯏꯔꯕꯗꯤ ꯆꯤꯡꯈꯣꯡꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯂꯝ ꯑꯁꯤꯃ ꯀꯣꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕ ꯀꯔꯤꯅꯣ ꯄꯪꯈꯟꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯖꯥ ꯇꯧꯅꯅꯕ ꯍꯥꯏꯕꯗꯣ ꯇꯧꯔꯁꯤ ꯑꯣꯖꯥꯕꯨ ꯊꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯈꯣꯝꯕꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯣ ꯐꯔꯦ ꯑꯩꯁꯨ ꯇꯧꯅꯤꯡꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯒꯤ ꯇꯧꯒꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯦ ꯏꯕꯨꯡꯉꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕ ꯋꯥꯒꯤ ꯁꯒꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅ ꯑꯅꯤꯅ ꯇꯧꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯁꯒꯥꯏ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯋꯥꯒꯤ ꯁꯒꯥꯏ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯐꯝꯍꯟꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯥꯡꯗꯨꯅ ꯄꯣꯔꯛꯈꯤ ꯁꯂꯥꯏ ꯈꯣꯝꯕ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯐꯝꯗꯨꯅ ꯆꯠꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯍꯧꯖꯤꯛ ꯋꯥꯒꯤ ꯁꯒꯥꯏ ꯑꯗꯣ ꯊꯥꯔꯤ ꯁꯂꯥꯏ ꯈꯣꯝꯕ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ
asuk jamna laikraba aina khupakna set thabada pharagataba anaba asibu phahanba ngamdriba laikai asiki amaiba sing asibu kari kanaba leiribano nati makoidi thauri yalaga sijakhibana hena phare sugumba asuk laikraba anaba ji phawba phahanba ngamdaba moina maibani ka kaidana lamjau surokta chali ibu ikaidene salai khumna nganglibadu laikai adugi amaiba makoi ani nakanda phamlaga leiribani makhoisu taribani salai khumna nganglibadu adubu karisu haidi makhoina phawba yengbada asuk jamna luraba kanmang ngamdraba anabasi mana kamdungna kalakpagi haibadu yengsi karigumda mahana ngamdaba thoklabati mahana chawrong khatuna wa ngangbagi damakta ikoina mahakpu thina saisi haiduna singduna leiri masigi matung salai khumna ising asengba khara pubirau araduga ising adutta asathaw khara haijanbirau madugi matungda machu hapirakadabani adugi matungda sing khuya ani hapirakadabani adumna haibagi matungina thabak punamak sin langkhri loya lapna tawriba thabak asi amayu ani aduna munna yengli karino haibadi khangdi makhoina lewa mantra tamak matamda salai khomna tawriba sigumna torokpa amukta phawbi yaudri aduna makhoisu inga ngakna yengdun leiri masidagi salai khombana anabaduda hai nangbo khara pharabro adumna hanglakpata anabadudi khumdi tumin lei somdana amaiba aniduna sibam machet khangna gyan mangduna tariba miyu yasida anaba khara pharabana hangi masigi mi sibu ngawba chatla haiduna murum sonari badu salai khomba tai amuka so hangi anabaduda nangbu khara pharabro asumna hangna makut aduda su nanbadi lepti matamruda anaba aduna haiduna khumlai amaiba ni dudi ngakpada loikhre ngasidagi nimit kyani ungdi laradana sur honbage makhol phawba takhidrabani adubu matau karamna amaiba salai khombadana haibadana khumlaklibanu haiduna ngnari tasengna mahagna anaba se kanmang ngamgedori bra haiduna sumakhoi ki mathamoida jingnaba phawraklei masigi matung hojik salai khombana haikhiba pulam chiram singado loinamak puduna laklei matamata salai khombana nakhoi gi si poti loinamak sure haibabu ising asina yaroi hairam leiram amati hairang leirang aduga duk thangmai khara kachiko aduga ma ki sizinnagadaba phi khara su changani asam na hairakpada leiriba amaiba ani aduna phi dudi karigino haidun hangi salai khomba haiduna leithorakpada amaiba ani du phamlaga atoi miyoi khara ga su phamduna leiramba duta salai khombana likai asigi oja han ngakani ai uja hogre ai khurumjari asumna haiduna khurumli amaiba ni disu hoi haiduna makhoisu khoramli matamaruda salai khombana magi phi ani yauri basi atai ki nati phi singa si da yauri magi hinglingai ki thawai mirel asi phi aduda hapsale hairaga phi adu aikoina poloi bigadabani adam matawrabadi mahak si kre mahak poloi kre haiduna aikoina adumna hek sandokpa aduma tawrabadi mongoda tinye liba layat liba singadi su asibadadi yetpa yadabanina loina makchana khragadabani adu yinida somda salai khumna khumturukli pa khumadu ipen penjadi amaiba anido matamaduta amaiba ani aduna khangdre ibungo aikoina sukuina amaiba khalakpa asida nangi asigumlaba laison son lai khurambagi puja ge thorom masi amukta phawgabu thengnarakri adubu nahana tawrabanina yaramlagani ngangasi kanbiyu yamna phaba ngangni asumna hairakpada salai khumbana lai ngondari afaba amadi phattaba haiba malaiti lai nga loksama matamda afaba su loksali phattaba su loksali aduna maduda afaba phattaba haiba malaiti ko fare hojikti puja haunaba tawrasi asumna hairaga ngasai mahana puthoro haikhiba ising adu tamahangna leiwa mantra kaya ama murum soli adogi matungda lei amabusu mahana thadakhri angakpani leiado khujai adogi manungda tawgudra hairaga chuplupki matamaduta amaiba ani dudi ngakpada loiri masidagi di salai khombana is
ꯀꯌꯥꯗꯤ ꯄꯥꯝꯅ ꯂꯧꯈ꯭ꯔꯒꯦꯗꯣ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯁꯦ ꯐꯩ ꯅꯪꯅ ꯍꯦꯛ ꯉꯝꯖꯔꯤꯉꯩ ꯆꯥꯎꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯄꯤꯖꯔꯤ ꯂꯩ 5 ꯍꯦꯛ ꯁꯨꯈꯤꯕꯒ 6 ꯁꯨꯕ ꯂꯩ ꯑꯗꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯩ ꯃꯌꯥꯝꯗꯨꯅꯕꯨ ꯊꯥꯡꯀꯠꯂꯝꯃꯅꯤꯗ ꯑꯗꯨꯅꯅꯤ ꯂꯨꯞꯄꯨ ꯌꯥꯗ꯭ꯔꯤꯕꯗꯣ ꯈꯔ ꯆꯥꯎꯕ ꯄꯥꯇ꯭ꯔꯒꯨꯝꯕ ꯑꯃꯗ ꯇꯧꯔꯕꯗꯤ ꯂꯩ ꯑꯗꯨꯁꯨ ꯂꯨꯞꯅꯕ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯁꯂꯥꯏ ꯈꯣꯝꯕꯅ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯩꯗꯨ ꯏꯁꯤꯡꯁꯤꯗ ꯌꯥꯎꯕ꯭ꯔ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯍꯜꯂꯛꯄꯗ ꯂꯩꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯗꯨꯅ ꯌꯦꯠꯂꯨꯗ꯭ꯔꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯊꯋꯥꯏ ꯂꯩꯔꯥꯡ 5 ꯑꯗꯨ ꯂꯩꯔꯥꯡ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯨ ꯆꯅꯤꯡ ꯆꯟꯃꯥꯡ ꯁꯝꯅꯗ꯭ꯔꯤꯕ ꯁꯣꯔ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯆꯅꯤꯡ ꯆꯟꯃꯥꯡ ꯁꯝꯅꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯣ ꯑꯩꯅ ꯍꯟꯗꯛꯃꯨꯛ ꯀꯧꯕꯗ ꯑꯉꯥꯡ ꯑꯁꯦ ꯈꯨꯝꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯝꯍꯜꯂꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯁꯥ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯅꯍꯥꯛ ꯈꯔ ꯐꯔꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯃꯤꯠꯁꯨ ꯄꯥꯡꯂꯤ ꯑꯗꯨꯝꯅ ꯃꯃꯤꯠꯇꯣ ꯄꯥꯡꯂꯤ ꯇꯧꯔꯛꯂꯒ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯝꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯃꯍꯥꯛ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯄꯣꯛꯂꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯤꯖꯧ ꯇꯧꯕꯇꯕꯨ ꯁꯥ ꯉꯥꯗꯤ ꯄꯤꯖꯕ ꯌꯥꯍꯩꯔꯣꯏ ꯃꯍꯥꯛ ꯆꯍꯤ 3ꯗꯤ ꯁꯥ ꯉꯥ ꯆꯥꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯥꯗꯣꯡꯂꯤꯕ ꯂꯥꯏ ꯑꯁꯦ ꯁꯥ ꯉꯥ ꯆꯥꯔꯕꯗꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯆꯝꯕ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯌꯥꯎꯗꯕ ꯄꯣꯠ ꯄꯤꯖꯔꯕꯗꯤ ꯂꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯆꯥꯛꯊꯥꯛ ꯑꯃ ꯇꯧꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏꯅ ꯁꯥ ꯉꯥ ꯆꯥꯁꯤꯜꯂꯤꯕꯁꯦ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗ ꯆꯥꯛꯊꯥꯛ ꯍꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯐꯔꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ 7 ꯁꯦꯟꯖꯥ ꯈꯔ ꯄꯤꯔꯤ ꯑꯗꯨꯗꯨꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯆꯠꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯂꯥꯏ ꯈꯣꯝꯕ ꯈꯔ ꯆꯠꯂꯝꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯥꯅ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯒꯦ ꯑꯩꯕꯨ ꯀꯥꯎꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯃꯤꯑꯣꯏ ꯑꯃꯒ ꯇꯧꯗꯨꯅ ꯊꯥꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯂꯥꯏꯌꯦꯡꯉꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯥꯀꯤ ꯀꯀꯥꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯗꯣꯂꯥꯏ ꯑꯗꯨꯒꯤ ꯅꯥꯀꯟ ꯄꯥꯏꯅꯔꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯊꯥꯡꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯅꯤꯗꯨꯗꯤ ꯃꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯅꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯕꯨꯠꯁꯨ ꯊꯥꯖꯤꯜꯂꯤ ꯑꯗꯨꯗꯨꯒ ꯕꯨꯠ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯑꯃꯨꯛꯁꯨ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃꯕꯨ ꯁꯟꯇꯣꯛꯍꯜꯂꯤ ꯂꯩꯅꯥ ꯑꯗꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯩꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯅꯈꯤ ꯇꯧꯒꯗꯕ ꯃꯍꯥꯛꯇꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯂꯧꯕ ꯃꯔꯝꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯅꯥ ꯑꯃꯃꯨꯛ ꯂꯥꯛꯂꯤ ꯂꯩꯅꯥ ꯑꯁꯤꯅ ꯉꯥꯎꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯇꯥꯜꯂꯤ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯦ ꯈꯔ ꯊꯨꯅ ꯁꯤꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯛꯀꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯤꯕꯁꯦ ꯇꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯌꯦꯡꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯕꯕꯥ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯍꯤꯞꯂꯤꯕꯁꯤꯅ ꯅꯪꯒꯤ ꯐꯃꯨꯡꯅꯤꯅꯦ ꯀꯥꯎꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯌꯦꯡꯂꯝꯕ ꯑꯉꯥꯡ ꯑꯗꯣ ꯉꯧꯔꯤ ꯐꯩꯔꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯪꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯟꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ
salai khomda layeng namba miyo yadugi mapa aduna hai nangbu ngaurabro ha ai sina jina pa bungni ona yengu nahaga se matam koina sangna ana loiduna nahaksi gyan mangduna leirurabani adumna nahaksi siba macet khakna leiringi matam maduta amaiba kyana nangbu layengki adubu karimata kanaba phanglamdi mamai thangda leikai asiki mayamna sakyamna kingi suhaina riba paisa yamna chopi suhaina riba salai khombagi manakta chattuna aina haijarui masidagi mahakna dolaida thango haiduna aikhoina mabu thangduna nangi nanakta porakhibani aduga layeng badugidi nangsu pharakle aduga aikhoi mayam su haraure asomna wari watai sanarabada haujikti nipa adu su gyan tarakhi somdana kamdauri salai khombana leramniba amaiba ni tuna put kapsanaraga angang adubu nahallaga aingonda mu thangjila inese phai amabu oire tauningba taurasanu aigesu matam lakhini lekai ase otna thoina nahangi wahangi adugi matungda aina makhoidaki yamlaba tale chenja sing lawgadoribani lekai asi miyoi singna ina kera khulakpa haibasi aigi pukai langai chawkhalakpa gumani maramdi makhoidaki aina lawnam tawduna paisa yamna tangadoribani phare ai horendagiri karigumba khara tawdaba yadre laikai asita karigumba ama tawre haiduna sandu hawdaba taragadi hayeng kudakta taroklabadi makoina aingonda singnakibisu yai phare adudi ai thabak ama tawdaba yadre asumna khallaga salai khombado hawjikti numidangi matamda karigumba ama bu tawdaba yadre khaladuna mahak wakhal kama loinana thabak ama pangthunabagidamagta sem saba hawrakhi wari asigi manga suba tangkak matang ngasda loisinjari mathangi tangkak singda kari kamdorokpagi haibadu mayam punna muk ngaiminarasi mayambu waroibada mukka hana khurumjari